Arambai News Guwahati da Manipuri Pau Tabiri Singbu Ihan Hanba Maktada Chingangbam Suzitarani na Kurumjari Houzik Asi Samlapa Mariba Pau Sing Lowirasi COVID pandemic ki mayokda changsilakliba lanjang asida Assam gi Health Department na asidi record ama thamba ngamkhre Guwahati gi Kala Pahar da COVID anaba sing layeng nabagi damak matamga chunaraba awang bathaki COVID Care Hospital ama sangakhre Phamung chamaga humpu thaba Kala Pahar COVID Care Hospital asi oxygen support ka loinaba ICU ventilator gi khudong chaba dialysis unit laboratory amadi x-ray service kumlaba matamga chunaraba khusukhulai amadi khudong chaba kaya yauri masida specialist singna 24/7 health service pigani COVID ki lanjang asida Assam state ki oina nungaiba amadi mai pakpagi pau amo oina haukiba numit chamaga 15 ni chupna nomagi leptana COVID na state asida mioi ahum mari dagi tadana siduna lakhibadu ngasidi Assam da COVID na maramoiduna siba mioi amata yaukhidre Mathag Assam ki Tinsukia district ki manung channa Bagzanda oil gi well pokhayaduna mai chakliba thodogasi ki matang da thigatnaba National Green Tribunal NGT na semkiba expert committee na status report pikhalakhibaga loinana haukiba megi tang kuntareta pokhayba gi thodok thokiba matam aduda Oil India Limited oil na tangai fadana lopham thokpa environmental clearance logdabida oil field asi sizinarambani hairakli Panbayabadi Hariba well asi Dibru Saikyua National Park ka yamnamak naknana lairibani. Ngasi Manipur gi CM N Birena chair logduna COVID ka mari lenana khananai nabagi mifam ama CM Secretariat ta pangthokre. Manipur da COVID na maramoiduna sibagi masing amadi positive oibagi masing hengalakliba loinana COVID ki phamung wasilakpana chingbagi matangda mideng thamdana khananai nakhi. Mifam asida laukiba warip singi manungda COVID na laikidaba sing yengshinnabagi committee ama semba masagi atopa anaba leizaba COVID patient singda antiviral drug piba amadi local COVID committee da oximeter sing enthoktuna oxygen check tawhanba loinana COVID layengbu MHT card ki manung chalhanbana chingba wafam kaya yauri All Tribal Students Union Manipur Atsumna Autonomous District Council Taruki Mikhal Athuba Matamda Pangthokadabani haibagi wakat ka loinana hayeng November gi tang 5 dagi General Strike amadi National Project singi thabak sing thingbagi khongjang jangsinnabagi lowkiba warep sing ngasi Manipur gi CM N Biren ga wari sanaraba matung yanaba ama purakpadagi Atsumna handokre Manipur gi Mahiroi Loop Ahum haibadi Democratic Students Alliance Manipur Desam Apunba Irai Paki Mahiroi Sinpang Loop amadi All Naga Students Association Manipur Ansamna Manipur Civil Services Combined Competitive Examination English ngani taratarukta thokiba charak chahing naiba kaya adubu yengshinnaba Manipur lengakta haizarakre MPSC ki matangdadi karigumba MPSC na tokpham thokpa mathausing niyam chumna tawramdrabadi lengakna madugi thodang lowgadabani amadi mara leibasing chairak pidriba fawba makhal amatagi changyeng lowbagi ayaba commission asida piroidabani su hairakli Panbayai commission asina examination lowa matamda makhal kayagi ahoba amadi charak chahing naiba kaya thokibagi damak Manipur Civil Services Combined Competitive Exam English ngani 13 Manipur High Court na kakhatkrabane Assam amadi Mizoram ngamkhai gi wathok asisu loishinba ngamdaba maramna hauzik fawbada Assam lomdagi Mizoram da truck ama fawba changba ngamdaduna leiri mase Assam lomda economic blockade tawduna gari changhalaktabadagini Cheragasida Thao amadi LPG puba Mizoram dagi truck nipan Manipur dagi Chochampur Faroga National Highway 102B Guite Road ta ngarangleibak pokpa numit dagi Mizoram yongna thauba haurakre Maraksida Thogdok Thokpamda Chatuna Yengsinkhiba Assam gi Nauna Khankraba Chief Secretary Jisnu Baruana Mizoram ga Tainaba Interstate Border Paringda Yamna Thunamak Central Forcing Thamduna Thuna Santi Puraknaba Honaragani Haikre Chahi khara asida Mizoram asi football factory oirakli ATK Mohan Bagan amadi FC Goa natana Indian Super League club singi team namakta punna Mizoram dagi sanaroi kuntra yauri mato sumna state asidagi thorakiba football sanaroi singna India gi maming chatlaba club sing amadi league ayambada sanari Meghalaya gi ngasi phamkiba cabinet mifamna maroiba warep kaya lawkhre madugi manungda non judicial stamp paper ki matengna stamp duty khombagi thabak
चथरिबा कांगलोन असिदा खुदोंग चादब कया मायोक नरकपदगी स्टेट असिदा ई स्टाम्प सर्विस चटनरगनी अमदी सेंट जेवियर्स यूनिवर्सिटी सिलोंग बिल इंग्लिशिंग अनि कुनगी प्रपोजल एप्रूव तौखिबगा लोइनना बिल असी असेंबली सेशन दा पुखटनबगी वारेपसु लौख्रे मेघालय असेंबली की निमित मंगानी की ओइबा ऑटम सेशन हयेंगदगी हौरगनी अदुबु लाक्लिबा नवेंबर की तांग तरुक्तदी वांगला डांस फेस्टिवल नमरम ओइदुना असेंबली मिफम लैरोई हाइरी ऑटम मिफम असी लाक्लिबा नवेंबर की तांग 12 लोइगनी नागालैंड साउदर्न अंगामी 1 अमदी पुंगरो की फिरेस सीट अनी की भोट थादबा ngasi nungthil ingna tapna loisinkhre पुंगरो की फिरेदना चादा मरफुमापन दशमिक निपान अदुगा साउदर्न अंगामी 1 असेंबली कंस्टिट्युएंसी दना चादा मरफुमरी दशमिक मरी अमना भोट थादनखी आसाम दंगसी कोविड-19 के अनोबा पॉजिटिव केस चहुमगा मरफु फंखिबगा लोइनना अपुनबा कंफर्म केस मसिंग लाखनी गा लिसिंग तरेट चट्रेट निफुमाथो यौख्रे लिसिंग निपान गा चामगा तराना एक्टिव ओइरी अपुनबा लैखिदबगी मसिंग चमापन गा कुंट्रा मरीनी त्रिपुरा दा अपुनबा कंफर्म केस मसिंग लिसिंग कुंट्रा गा चमापन मरफु तरुक ने लिसिंग अमगा चहुम कुनमाथोइ ने एक्टिव ओइरी लैखिदबगी मसिंग चहुम गा निफु तरेट ने मणिपुर ngasi अनोबा पॉजिटिव केस चनी गा हुमफुनी थोइ फंखिबगा लोइनना अपुनबा कंफर्म केस मसिंग लिसिंग 19 गा चौंगा सुपना अहुम यौख्रे लिसिंग अहुम गा चट्रु मरफु निपाना मरफु 39 एक्टिव ओइरी ngasi मियोय अहुमसु मणिपुर कोविड नंबर मोइदुना लैखिदबगा लोइनना अपुनबा लैखिदबगी मसिंग चामगा मरफु तरेट यौख्रे अरुणाचल प्रदेश अपुनबा कंफर्म केस मसिंग लिसिंग 15 सुपना मरफु हुमदोइनी लिसिंग अमगा चट्रु खुमबुद्रा मरीना एक्टिव ओइरी लैखिदबगी मसिंग कुनिथोइनी मेघालय अपुनबा कंफर्म केस मसिंग लिसिंग 9 गा चट्रेट निफुमाथोइनी चमापन गा हुमफु निपाना एक्टिव ओइरी लैखिदबगी मसिंग मरफु तरानी नागालैंड ngasi अनोबा पॉजिटिव केस 53 फंखिबगा लोइनना अपुनबा कंफर्म केस मसिंग लिसिंग 9 चनी सुपना तरेट ने लिसिंग अमगा चामगा निफु हुमदोइना एक्टिव ओइरी लैखिदबगी मसिंग निफुनी थोइनी सिक्किम दा अपुनबा कंफर्म केस मसिंग लिसिंग मरी सुपना मरीनी चनीगा हुमबुद्रा माथोइना एक्टिव ओइरी लैखिदबगी मसिंग हुमबुद्रा हुमदोइनी अमदी मिजोरम दा ngasi कोविड की अनोबा पॉजिटिव केस इथा थाजदना चामा सुपना अमा फंखिबगा लोइनना अपुनबा कंफर्म केस मसिंग लिसिंग अनीगा चनीपान मरफुतरा हुमदो यौख्रे चमरीगा यांखै तरेटना एक्टिव ओइरी लैखिदबगी मसिंग अमने अमदी इंडिया दंगसी की ओइना हौजिक फाउदा अनोबा पॉजिटिव केस लिसिंग निफुमाथोइ सुपना मरी यौख्रे मसदा स्टेट 32 की रिपोर्ट वातली टोटल पॉजिटिव केस मसिंगना लाख मरफुमदोइ दशमिक मंगा मरीने टोटल एक्टिव केस मसिंगना लाख मंगा दशमिक अनि मापन्नी अमदी टोटल डेथना लाख अमगा लिसिंग कुलहुमदोइ चमापन गा हुमफु मरीने ngasi gi oina india da miyoi chahum ga taramari covid na leikidabagi paw lakli aroibada atopa pawsingda फ्रांस तगी लेप लेतना खामदना पायरखिबा अनीसुबा बेट्स की राफेल फाइटर जेट अहुम ngasi गुजरात की मनुंग चना जामनगर एयर बेस्टा ताखरे मतो सुमना इंडिया दा राफेल जेट पुना निपान थोंलखरे पनबयाय लुपा क्रो लिसिंग यांखै मापनदा राफेल एयरक्राफ्ट 53 लैननबगी इंडिया अमदी फ्रांस की मरक्ता यानखरबगी मतुंग चही मरी मुकी मतुंगदा हौखिबा जुलाई की तांग कुमापनदा अहानबा बेट्स की राफेल जेट मंगा इंडिया दा थोंलखरबने मतो सुमना ngasi अहुम असी थारगा पुन्ना मंगा सूरीबने सेंट्रल टीचर एलिजिबिलिटी टेस्ट मथंग चहीगी जनवरी तांग 18 पांगथोकलगने सेंटर चामगा 15 पांगथोकदरीबा सी टेट की 13 सुबा एडिशन असी चटलिबा चही असिगी हौखिबा जुलाई की तांग 5 पुन्ना शहर चामगा 12 पांगथोकनबगी वाफम लैरंबने अदुबो एडमिनिस्ट्रेटिव नंबर मोइरगा येथोक्तुना लाखिबने कोविड नंबर मोइरगा सोशल डिस्टेंसिंग नाक्तबा यादबगी फिबम लाखिबदगी सेंटर मसिंग हेंगतनंदुना एग्जाम असी हौजिक्ति शहर चामगा 15 दा पांगथोकलगनी हाइना सीवीएसई ना लाउथोखरे परीक्षा थागदौरिबा कैंडिडेट सिंगना मागी अपाम्बा सिटी की ऑप्शन सिंदोक सिंजिन तौबगी खुदोंग चाबा अमुक्तगी हेना पीदनबसु बोर्ड असिना वारेप लौखरे करीगुम्बा कैंडिडेट सिंगना एग्जामिनेशन सिटी होंदोकपा पामलबदे नवंबर की तांग 3 तगिना नवंबर की तांग 13 फाउबगी मनुंगदा ऑनलाइन करेक्शन तौबा यागनी हाइरी रिपब्लिक टीवी की एडिटर इन चीफ अर्नब गोस्वामी मुंबई द लेबा महाकी मयुमदगी मुंबई पुलिस नंगसी फाखरे
Congress amadi Alliance Party singi khudombidagi mahakpu phabani haina Assam gi CM Sarbanan Sonowal na haikibaga loinana Minister Himanta Biswa Sarma nasu mahakpu phabasi press ki ningtambada khut thabani masi Ganatantra gi oina amuba numitni haikre BJP gi luchingba sing haibadi Home Minister Amit Shah amadi BJP National President JP Nadda nasu Maharashtra da lengak na power lan na sizinare hairaduna Congress amadi Alliance na democracy bu khungoinare hairaduna Arnapu khudakta thadoknaba hairakhi Pharaba matung Alibag District Sessions Court ta Arnab Goswami bu puthoki amadi court asina mahaki medical examination tongnanabasu ngasi hairakre Ningsing bayai English ngani tarani panda Arnab Goswami gi Republic TV gi pifam thokpa sendon pithokpa ngamdabadagi architect amadi mahaki mama makoi animak suicide tokduna sikhi hariba interior designer amadi mahaki mama makoi animak Arnab Goswami na sendon asigidamakta thomanbadagi suicide tobani haibagi maralda phakibani US President election da ngasi election numit ki pung kunmari matung da fawba mathangi US President kanana oigadage haiba tangdangba khangba ngamdabadagi authority na akhanaba checksin thorang paikhatladuna White House government building sing amadi maroi balalol itiki mafam sing da security kankhathankre thogai daba thodok tholakpada sokhandanabagi damakta presidential complex ki akoibada temporary wall khajinkre haujigoriba President Donald Trump na state kaya marumgi vote counting amadi mail ballot procedure singda singnarakuna president elect laukthokpada matam hena lobagi phibam urakpadagi ahenba checksin thorang kayasu paikhalakhi protest tawnarakpada khudakta mayoknaba ngamnabagi damak National Guard chatruk muk lebak sinba thungna thamjinkre Natawasumna vote masing thiringai maraksida White House manakta protester kaya pullabaga loinana Washington DC tamna changsinarakibaga loinana protester kharadi phajinkre White House di Secret Service na ngaktuna thamli vote masing thinabagi haugalakpada Joe Biden na mangzil thana chatlamlabasu haujikti Donald Trump na mahak masamak na mai pakle haina claim torokhibaga loinana Supreme Court ta chatkani haibagi wafam palakhiba sina mai pakadoribasi kanano haibada chamamnaba ama oiri adubo haujik fawbada khwaidagi thengna Joe Biden na vote chaniga kuntranipan phangduna lead tawri aduga Donald Trump na chaniga 19 khaktamak phangli adubu member chonga kuntranipan leiba electoral college asida magic seat chaniga humbudra yogodabasi Joe Biden amade Donald Trump animaki oinadi yamnamak watli ngasi ge nadi Arambai News Guwahati da Manipuri pau sandok chaba matang solution jabaga loinana amuka so hanna khurumjari